ngasi ayuk form ki ba tungan ba manipuri si form singdagi amasum thok ki ba thodo thok singdagi maru bi I pauk sing khonga saraga manipur top channel gi meke digi myam da thamsigi ahanbada manipur gi GST yure mamang gi April gi yengnabada sahi sida sada kuntra go humdoi handakre lebasigi goods and services tax GST khongat pegi sang mamang sahi gi April thada lupa crore lakh 1.68 yauduna amukta oikidriba phibam na khwaidagi yamna khomgat mangam krabasu manipur da risaliba tha sina phibam khwaidagi sokpa thawire mamang segi April tha da yengnabada saliba sayesigi April tha da sada kuntra gumdagi sang yauna haidakre manipur na leba sigi state punamakti GST khombagi sang khwaidagi nembi state ore Ministry of Finance na phongdokibagi sayesigi April tha gi GST khomgat pagi state singi oina piba growth rate Manipur sada -33 yauna haidakre Ministry na phone ki ba GST revenue growth rate ki state singi data du da kumza English ngani yakun ga mathoi gi April thada gengna bada saliba sei gi April thada khwai gi sang nem na GST khom ki ba gi ofam pali state asi gi GST growth rate asi sada -33 ki Manipur go na kumza English ngani ga kun ga mathoi gi April thada GST khom ba gi sang asi lupa crore samga sukna gi ahum oike dumoina ma saliba sei gi April thada Manipur gi GST khom ba gi sang asi lupa crore humfu ga mapan khaktum oike sei ani si gi oina yengna bada mamangi sahi dagi sada kuntra go humdoi hantharabani GST revenue data du gi matungina Arunachal Pradesh na mamangi sahi gi April thada yengna bada sei sidana sada maudra hengatna khomangam ki Mamangi saigi April thada Arunachal Pradesh na lupa crore samaga sumni khomangam lamba du saliba April tha sida lupa crore samaga maudraga taruk khomangam kibani GST khongat pagi sanga si leba asigi oina saliba sei sigi April thada khwaidigi wangni saliba April tha sida leba asigi oina GST khomagi sanga si lupa crore lakh 1.68 jokhi sei sigi April thada khongal liba sanga si mamangi March thada khwaidigi wangbo oina lupa crore lakh 1.42 khongbat kiba durigi lupa crore lising kun gamanga hengana sada kun wangkhana khomangam ki Finance Ministry na masiga mari leinana thokibi statement aman hai haukiba March thada e-way bill crore 7.7 generate tabungam ki masi February thada e-way bill crore 6.8 khonggat pangam khiba adu yengnabada sada tarago humdoi gi sangda helabani satliba sei sigi April thagi GST revenue collection lupa crore lamaga lising humfu ga tere ka sangwaga March 4 sigi manung lupa crore lising gunthrago humdoi sama yangkai ga mapana CGST ni lupa crore lising ni phuga mathoiga satret ka mautrago humdoi na GST ni loina lupa crore lising marfu ga mathoiga samapan ga kunthra ga mapan sina IGST dagi khonggala khibani loina na CS ki lupa crore lising taraga satruka nifu ga mapan yauri sei sigi April thada mapa lebak singdigi post pushilapgi sang asi sada kunthra hengali loina na domestic transaction dagi lakwa senfam sina sada taraga threat hengali GST khonggat pe lupa crore lakh 1.5 yobasi handakna ahan mani April tha sidana nongmada tax khombagi sang asi khwaidigi wangki sei sigi April kunna transaction lakh 9.58 tawduna lupa crore lising yangkai ga tereka sanipan ga nifu ga tare khonggat pangamki numit asigi nuktul pung mari dagi manga fawda transaction lising nip marfu ga nipan tawduna lupa crore lising nipalung khonggat khen su paus na makatana palakli atopa paw madana employee sing tare suba pe phangan kiba sai ahum haukhrabasu sinmi singi anabu khusumal di house paw lepidre Manipur lenga ki employee singi oina haukiba kumza English ngani ga taraga mapandagi tare suba pe phangan khrabasu tongan sinphamda sinmi oina thabak tawribi singi ri kumza English ngani ga taraga taruki December kun ga tare lenga ki Labor and Employment Department na lep kiba khusumal adu house paw sanaduna lairi haukiba sai ahum mamangdagi state lenga ki employee sing tare suba pe sanaba haukiba dagi lamdamasida pot sagi mamal anga pafangna wangka khrabani masigi sumathakta lenga ki consumers affairs na singba mari lena bat loisang singna lepa no magi sangdaba yadraba asa thak hidak langthaki mamal su lepa leitana wangkhalak libani masigi sumathakta handakta Manipur government ki transport department na gari atong mal su nauna lep thok tuna hanagi atong mal dagi sarukaya henge khrabani
angangsing mai masing tambagi school amasum tuition fee na singmasu tare suba pay sanahankibadagi angakpa phangna wangkhanakre asiguma ahongma kya asigi marakta lamdam asigi lairaba sinmisingnadi kumja English ngani ga taraga trukta lainga lepkiba khusuman adudagi thoin hena phangma ngamdri masina maram oiduna sunomduna hingna bo hona jariba miyoi singa sida asobu khudongsa tab kya mayon hale Haukiba kumza English ngani ga taraga taruki December kunga tereta Manipur lenga ki additional chief secretary labors and employments Dr. Shuhel Akbar na thokiba notification adugi matungini state asigi lau singuba lambi thong semba yum kai sawa passenger gari thoriba dukan phamliba lakhong semba ki thabak tawriba water supply ga mari leinaba thabak tawriba fishalonsa wa madi uga mari leinaba thabak sing suriba yot subna singba sinpham sing pairiba sinmi sing asi lenga ki labor and employments department na miyeng sangba ga loinana makhoi gi nomigi oina khwaidigi hanthaba kusumal minimums wages lepthokrabani notification asigi matungina maki sinpham sing asida thabak tawriba sinmi sing asi category ahum thokna haibadi skill semi skill amasum unskill khaidok tuna thamli ahanbigi skill labor gi oina nomada yamdabda lupa saniga humdrago humdoi semi skill gi oina yamdabda lupa saniga nifuguni panamasum unskill labor gi oina yamdabda lupa saniga kunga manga pigadabni haina pali Kusmal piba matamda nupa nupi gi khena ba thamba yaroi sirmi sing asi nongbada pung nipan gi hena thabak sonba yaroi loinana marakta pothana ba pung amagi matam pigadabni sirmi sing asi chayolamada numit taruk nidigi hena thabak sonba yaroi aduminama thabak sudaba numit adugi su kusuman pigadabni haibna singba wapum kya marum supali Masigi matungna kumza English ngani ga kunga mathogi September amada Manipur lenga ki Labor and Employment Department gi notification si amukhana semdoktuna atop sinpham mapan masu kon sinduna housing maki oina department asigi makhar tungan ba sinpham kunga mari de thabak tawriba sinmi singlairi kumza English ngani ga kunga mathogi Manipur lenga ki Secretary Labor and Employment B zone Langtin Kuman khuyek piduna thokiba notification adugi matungina rice mill flour mill amasum gihu gi mill thabak tawriba sing lamtu singmagi thabak tawriba lanai hospital amasum lanai mahiroi singi staff sing brick farm gi staff sing yum gi helper sing amasum stall crusher da thabak tawriba sinmi singju konsinki asumna nauna konsinki ba tungan sinpham sing asig oina di skill semi skill natragan unskill haina tungan ba category ahum thokna khaidok tuna thambagi mohta makoi na pairiba posting aduwa sanaba Kanglup sing semdok tuna thamli atopa pawmana police na sel tona bagi pharaba miyo ama sibidagi irang thokre sana sanaba sel lakshin khraba tungda sabidre haiba kana gumbagi wakata yumpham oir gi Imphal police station gi SI amana lusungba police personnel karana sel thaunana ba pharaga thamlingeda sibidagi irang thokre press na puma pawra thaudo singa sinungthil pung ahumlom tawa matamna thokibani Thaudo sida laikidraba miyoidagi maming arambam nanau sei kuntraga mang apopo laikidraba dananjoi kawi sagolban khangabam laikaidigini maku pharaga puruba police officer adugi maming thoksom Jitendro kawi mak thabaktagi suspend tokre haidi thaudo sigi matangna nanau gi madomsa arambam ongbi latana poksi esida hai nanau yumda konsang hanglaga sana sumni Mahak ngasi pung nipan makhairom tabada fizam setpa miyoi khrana yum manaktagi pharaga pukre haiba pawma laikai gi nupi amana mangona phone taraktuna khangalakhi kanana mahak pu phaba no hain imung munungi miyoi sina koiti thineringi ngasi pung tara makhairom tabada thokso Jitendro kabu Imphal police station SI oiba miyoi mana phone taraktuna nanaugi imung munungi miyoi police station da lakna khangalakhi lata masam agyon imung munungi miyoi sing Imphal police station sakhi police station da Jitendro ga unadana wari sanabada migi sanamadi sel khra tonabagi phabane haiba khangmangki unaba matamda adudagi pung ahungi manungda lupa lakh ani pura hairaki imung manungda nanauba amukta unajagi haibada una halakhide imung manungi miyoi singjumda halaklaga hairakliba senpham adu sagatnaba kana hunaringai nungthil pung ahumlom taba matamda SI Jitendrana lusinglaga nanau puraga laktuna yumda thiba humba sadakhi Ti buhuma chatharingai saira aduda nanauna
latada idomsa aibu amukta kanbiyu hairamlaga ikan kanadana nanau lekthrakpadagi Jitendro na lusung police team aduna rims ta pukhatki adubu lekatnaba ngamdana rims ta lekhidaban hairi thawdo siga mari lainana lekhidraba nanau ki madomsa latana poksi sida makhatan hai nanau masara phubgi dakpam kaya marum lerami esai aduna makpu tamthina phuraga yumdagi aphangwa pot launana purakpoigani law and order ngakwa masum miyamgi punsi amadi lanthum kannabagi thawdang lawriba police personnel migi sel tonaba thawbadasu sisinnarakle esai sibu lengana mi hatpagi sapsaba thabak lokhotriba makai Ashiba Hakchang lokhiroi thawdo asiga mari lainana Lamphel police station na case ma lokhotpaga loinana nawgi Ashiba Hakchang postmortem gi dam rims ki mokta thamkhre mapureba nanaw laikidabagi pauta habadigi tha ahum lomgi angang senjalibi nanau gi loinabi wantharakuna rims hospital lekanakre nanau laikidabada police na mayumda phaduna puraglaba tungda kadigumba ama thaksilubadagi sikibo erama yai haina su thajanari atopa pawmadana tuibai torel saba thong ama takre Chusampur district headquarter dagi Sinjol phawduna satliba national highway 102B ngoite rota tuibai torel mathak saba baili bridge ama ngasi ayuk tatkibadagi lambi phawnadra hari Chusampur dagi phangba pawna ngasi ayuk pung 6 khre helakpada hauji national highway 102B sembagi thabak tawriba national highway infrastructure limited corporation limited ki pot puthok pusin tawba tata tipper ani pot puraga lakpa matamda Sinjol amasum khwangin anigi marakta tuibai turel mathakta saba thong adu tektuna tipper ani adu punna tashinkibani lebak thiba thawdo adu tipper ani adu gi driver sing adu khajik tang sokmanatana ka hena aso opan yaukide hari lambi esi Manipur amasum Mizoram phawna ba yamna maruiba lambi oiribani thong asi takkibana maram oiraga Mizoram amasum Chusampur gi marakta lambi phawnadre hena su pawsna makhatari Atopa pawmadana rapist ama jail tharu yalaga sikre dalit nupi masa ama rape tawi habigidamak phakiba masagi sai kunga mathoi suraba nupa ama mafa masigi district jail manungna tharu yalaga siramle haina police na ngasini tokaba numita phongdokre Baura mau khundagi miyedu magi khunadurigi nupi masa aduna maki mathakta rape case ama thangalakiba matung March kunga marida makpu phakibne haina pali amasum barrack adugi maningda water pipeline amadagi gamsa amana tharu yalaga nupa adugi Hakchang adu jail warden aduna numaijingi numidang wairamna thengnakhibani haina supali makasa tharakpoina topa paw khrana police na ningthijana investigation chatharaba amasum illegal custodial torture lehendrabadi miyamna court lakpagi mathau taroi chief justice Indian constitution democracy pu mapangal hapliba organ ahumgi tongan na piriba power singi Lakshman Rekha gi wanthok khangadabani sai kya lisang sina government singna ko na pirakpa decision sing bu thabak to onthokte hairaduna ikhoina Lakshman Rekha gi wanthok soidana khangadabani masum karigumba logi matung in ingadaba oirabasu judiciary na governance ki lambi da kaidonungda lakloi hena lewas ki chief justice NB Ramana na hokiba thangjanumita New Delhi gi Bigyan Bhawan pangthokiba lewas ki chief minister singamasum chief justice singi gi apunba conference ama da phongdokre Prime Minister Narendra Modi su saruk gyakiba joint conference adubu hawdokpagi session na chief justice na wafam asi phongdokladuna Indian constitution democracy bu mapangal kalhaliba organ ahungi manungda mana pangthokadaba thabak thoram sing amasum power khaidoktuna thamli hanis phongdoki karigumba municipality sing amasum gram panchayat sing makhoi mathau pangthoklaba police na su param sumna investigation chatharaba amasum illegal oiba custodial torture sing lehendrabadi miyamna court lakpagi mathau taroi haki sai kya courtna lebak warep sing government sing na thabak to onthokte have wafam paladuna judiciary gi maikei digi leblak wafam sing busu atamna thabak to onthokpagi thong leiri haiduna asiguma sing asi leba sigi apabana te haki leba sigi policy semagi thaba judiciary gi manung chandragasu kanaguma miyu amana makoina mayukna ba khudong sadaba singidama aikoida laklagadi matamadu courtna miyu digi wakat adu tadaba ngamde haipa wafam su phongdoki Maramasna low haibasi mari lainariba miyamgi aningba masum mathau taba sing aduga mari lainahanduna manung mapan phawna debate amasum discussion chatharaba matungda semgadabani yamna toina executive singna pangthokpham thokko thapak sing pangthoraktaba amasum legislature singna su toppham thokko sing taraktabadagi legislature sing lakribasi langhandanaba honagadabani saiki
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ MLA ꯁꯤꯡꯒꯤ ꯃꯊꯛꯇ ꯍꯥꯏ ꯀꯣꯔꯠꯇ ꯐꯥꯏꯜ ꯇꯧꯔꯛꯄ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ 16 ꯁꯨꯔꯦ ꯄꯤꯇꯤꯁꯟ 6 ꯂꯧꯈꯠꯇꯨꯅ ꯈꯟꯅꯕ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯄꯤꯇꯤꯁꯟ 11ꯅ ꯍꯌꯦꯡ ꯃꯦ 4ꯗ ꯈꯟꯅꯅꯕ ꯂꯤꯁ ꯇꯧꯈ꯭ꯔꯦ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19 ꯑꯃꯁꯨꯡ ꯃꯥꯔꯆ 5ꯗ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯄꯥꯡꯊꯣꯛꯈꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯒꯤ ꯔꯤꯖꯜ ꯃꯥꯔꯆ 10ꯗ ꯂꯧꯊꯣꯛꯇꯨꯅ ꯑꯅꯧꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤꯒꯤ MLA 12 ꯈꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯅ ꯊꯥ ꯑꯁꯤꯒꯤ 12 ꯐꯥꯎꯕꯗ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯔꯤꯇꯟ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯛꯈ꯭ꯔꯕꯁꯤꯡꯒꯤ ꯃꯊꯛꯇ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯑꯄꯨꯟꯕ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ 19 ꯁꯨꯈꯤꯕꯒ ꯂꯣꯏꯅꯅ ꯄꯤꯇꯤꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯃꯥꯡ ꯊꯥꯒꯤ 19ꯗꯒꯤꯅ 29 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯇꯤꯁꯟ 6 ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯕꯦꯟꯆꯁꯤꯡꯗ ꯂꯧꯈꯠꯇꯨꯅ ꯈꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯑꯅꯧꯕ ꯀꯦꯁ 13ꯒꯤꯅ ꯊꯥ ꯑꯁꯤꯒꯤ 4 ꯀꯣꯔꯠ ꯑꯁꯤꯒꯤ ꯕꯦꯟꯆ 3ꯗ ꯂꯧꯈꯠꯇꯨꯅ ꯈꯟꯅꯅꯕꯒꯤꯗꯃꯛ ꯂꯤꯁ ꯇꯧꯈ꯭ꯔꯦ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯐꯥꯏꯜ ꯇꯧꯔꯛꯈ꯭ꯔꯕ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟꯁꯤꯡ ꯑꯗꯨꯗꯤ ꯋꯥꯡꯈꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤꯑꯣꯏ 2ꯒꯤ ꯃꯊꯛꯇ ꯑꯣꯈ꯭ꯔꯝ ꯍꯦꯅꯔꯤꯅ ꯄꯤꯇꯤꯁꯅꯔ ꯑꯣꯏꯗꯨꯅ ꯐꯥꯏꯜ ꯇꯧꯔꯛꯄ election petition number 1 of 2022 Moirangi MLA Thongam Santi amasung atopa miyoy amagi mathakta Mairembam Prithvirajna petitioner oiduna file torakpa election petition number 2 of 2022 Lamsangi MLA Sarakhabam Rajan amasung atopa ongi mathakta Pukrambam Sumati na petitioner oiduna file torakiba election petition number 3 of 2022 Thongju Assembly constituency ki karaktuna minister oiraba Thongam Bishoji ki mathakta Sheram Nekena petitioner oiduna file torakiba election petition number 4 of 2022 Kaksing Assembly constituency ki MLA Mayanglamba Rameshwar amasung atopa miyoy mangagi mathakta Yengkhom Surchandra petitioner oiduna file torakpa election petition number 5 of 2022 Ketrigao ACG MLA Signurul Hasan amasung atopa ohongi mathakta Nakham Indrajana file torakpa election petition number 6 of 2022 Langthabal ACG MLA Karam Shyam amasung atopa anigi mathakta Okhram Zoina petitioner oiduna file torakpa election petition number 7 of 2022 Kairao ACG MLA Lorema Rameshwar Mite amasung atopa marigi mathakta AMD Nasiruddin Khan petitioner oiduna file torakpa election petition number 8 of 2022 Bishnupur ACG karaktuna minister oiraba Govidas Konthokjum amasung atopa amagi mathakta oinam Nabakishorna file torakpa election petitioner number 9 of 2022 Lamlai Assembly constituency ki MLA Khongbatabam Ibomsa amasung atopa ohungi mathakta Khetrmayum Birena petitioner oiduna file torakpa election petition number 10 of 2022 Nauria Pakhanglakpa Assembly constituency ki MLA Sagol Sem KB amasung atopa miyoy anigi mathakta Soibam Subhash Chandra na petitioner oiduna file torakpa election petition number 11 of 2022 Thamai Benesigi MLA Khomaksam Joy Kishan amasung atopa amagi mathakta Zotin Waikhom na petitioner oiduna file torakpa election petition number 12 of 2022 Kumbi ACG MLA Sansam Premchandra amasung atopa miyoy nipan gi mathakta Andhem Sanjoy na petitioner oiduna file torakpa election petition number 13 of 2022 Andro ACG MLA Thongnaujam Shyam Kumar amasung atopa miyoy anigi mathakta Lauremam Sanjoy na petitioner oiduna file torakpa election petition number 14 of 2022 Wangjing Tentha ACG MLA Pawnam Brojan amasung atopa amagi mathakta Moirangtim Himantana petitioner oiduna file torakpa election petition number 15 of 2022 Sandel Assembly constituency ki MLA SS Olis ki mathakta Langhu polling anala petitioner oiduna file torakpa election petition number 16 of 2022 Singat ACG Kuki People's Alliance ki MLA Sinun Thangi mathakta Ginjawan Hau Zona petitioner oiduna file torakpa election petition number 17 of 2022 Lilong Assembly constituency ki MLA Muhammad Abdul Nasir amasung atopa ohungi mathakta Y Antas Khan petitioner oiduna file torakpa election petition number 18 of 2022 Wangway Assembly constituency ki MLA Kuraizam Loken amasung atopa amagi mathakta Oinam Lukhoi na petitioner oiduna file torakpa election petition number 19 of 2022 Tipaimuk Assembly constituency AST ki MLA Ngur Sanglur Sanate amasung atopa miyoy amagi mathakta Santolians Amona petitioner oiduna file torakpa election petition number 20 of 2022 Oinam Assembly constituency ki MLA Irengbab Nalini amasung atopa miyoy mangagi mathakta Laishram Radhakishorna petitioner oiduna file torakpa election petition number 21 of 2022 Hairo Assembly constituency ki MLA Thoksam Radhesham amasung atopa miyoy anigi mathakta Moirangthum Okendro na petitioner oiduna file torakpa election petition number 22 of 2022
amasum wabagai ACG MLA Usam Deven amasum atopa mi ahungi matakta AMD Fazul Rahim na petitioner oidun file torakpa election petition number 23 of 2022 ne hanisu pawks na makhatara fongdorakli atopa pawamadana NAB police station ki personal mga assessment of Manipur police ki narcotic and affairs of border NAB police station ki head constable mari amasum constable amar service ki suspend tawre haina thajabi yaba mafam digi phangba pawaman hairi adumainuwa personal mga asigi manungdagi head constable TS angamba amasum RK Vidyasandrabu service dagi suspend tawigi NAB gi ASP na mamang thagi kuninga mapan na thokiba order dagi hena atopa personal ahungi suspension gi order di phangmangam kide adumainama NAB gi additional ASP sasidanda soibamna mamang thagi kuninga tereta ASP NAB da piber report ki matungina personal mga asin mamang thagi taraga mapan gi nungthil pung ahum makhairam tarakada Imphal East ki mafam amada mari lenaba authority ki ayaba yaudana amasu makoi masa masagi oiba thawongda superior official singna khangalamdana amasum ayaba laudana thabak tawdana ba khanganbigi mayokta operation ama satharambani haina khangan kradi thawdodugi matangda makoi mangagi mathakta satakiba explanation called makoibu ASI T Romesh ko wamanalu singduna satakibani haina khumlakrabus ASI asinadi satakriba operation aduna mak yaudi haba wafam phongdokibuga loinana thawdodu scenery head constable mari amasu constable amagi mathakta lokhatpham thokpa action lokhatpinaba haijarakkiba leki hairi pausina makhatana haibeda personal manga sina makoi anibu pharaba matungda Mahabali area da puraga pangthokpam thokpa duty gi wangmada fajadaba thawong singcha tharamani hanisu pausina phongdorakli atopa pawmana namrei da masakhangdaba laina na iroi mapan sire Manipur gi Urkhul district ki manungsana leiba namrei khunna yumdagi thadokiba iroi kya khonglamda machinjak chaba satpada masakhangdaba laina amana naduna iroi mapan sire haidi khunja singna phungdorakpada iroi singadu machinda kongol othoklaga bom tadun khangauduna sirakpa adu ubada pakhatnabaga loinana khudakta mafam aduna mari leinaba veterinary department gi expert sing tharaktuna yengsinbinaba phungdorakli iroi singaduna siramliba mafam adu ising chenba khonglam oibina makoina layonduna sanabada masakhangdaba laina amana naduna siraba natragna hu senma posai sarabadagi siraba haibadu khangmangamdri hainasu pawksna phongdorakli atopa pawamadana Ashiba Hakchang ani phangle ngarang ayuk pung tararam taba matamni Imphal police station ni manung sami Imphal toral nupa amagi Ashiba Hakchang tawtharakpadagi sanjen thong maya da police na lapatkre laikhidraba nupa do masak maming khangmangamdri maki masado matam kuina isingda lupana mar moiraga masa saukhatpana loinana masa adu pumthaba horakle hari laikhidraba nupa adu masak maming khangdunaba police na housing rims ki mokta thamli miyedu kulai kusuni mamai koidanai masam teli masa phai mana hutte centimeter 167 wangi amuba khongro ama musum amuba t-shirt ama lili hari amarom nanga numidam pung tere community taraga mangarum taba matamda Jeribam police station ki manung chanwa railway track ki pillar number 16 amadi 17 gi mayada leiba railway thong Vidyanagar Ashiba Hakchang ma leiramle siraga leiramba nupa dugi maming Ramkumar Mura sainifu apokpa putuk Mura khawi ma Jeribam police station ki manung chana leiba Mahadeshpur gi Southwest New Alipur de leibani swahili amarom da thangna lenduna hatna bu khonnaramle ngase yu anganbada Assam gi manung chanba Shivsagar district masagi sei kunthraga mangarom suraba nupa mana ma ki loina bibu mangak thangna lenduna hatna bu khonnarambi damak fare hari hiramasi gi mari lendana police ki makok thongba uangang loi amana phongdo kibeda mamang thagi kuninga treter Rinku Gogoy na police da maki mapuroi gi matangda case ama file torakhi no PSC na police da phongdokhi gi matungina magi mapuroi ba Amrit Gogoy na yung auction duna laklaga maku maram leitana otnai gi thabak sathare habasini no pidu gi complaint matungina police na matai manaw mamang thagi kunga mapana kauduna matung manaw nupi da otnai ba tawdana bakhanki adubunga seyu anganmada Rinku na yung gi thabak tawringai da maki mapuroi ban mangak samna thangna lenduna hatna bakhonna rakhibani yamna kana hona duna mak mayum dagi sen thoraktuna yum thangna bada sensinki tungna mak hospital admit tawkhre mapuroi bas police na fare hari loisilakpoina to papa mana train na takpadagi miyo ma sire ngarang numidang wairam Jeribam railway station dagi
Bangai Sunpao Railway Station Laki Passenger Train attack Padigi Shire. Taudo Dugi Matana Ziribam Railway Station, Ziribam Police Station, a Pau Pirapadigi, Ziribam Police Team Amana Numidang Mapan Makai Taba, Ziribamgi, Lakipur Ward number 8 ki area the labor railway track Manaka Muedu, Tadun Laramadigi, Ziri Hospital Pukotun like Anaba Konavada, like Anabangam Lake Davani, Lake Drabamuedi, Mamina. Ram Kumar Mura Sainipu Apokpa Mutuk Murakau Jiribamgi Mahadepur Dagini Suhaidi. Hausiku in a dimian pau Simatang Selusinjara Gamasum Patoksa give the Swigibalan Kibiar Sumanga Pigani, Amasumata Matam gave a Marubi, Pauks Sumiam, the Lepalitan of the Pizaraki, and thank you.